बिस्मिल्लाहिर्रहमानिर्रहीम। मोहतरम भाई बुजुर्गों दोस्तों अमदी चे मिचल सिंह अल्हम्दुलिल्लाह हवजिक चलिबा थासी कोई इस्लामिक वेबा कैलेंडर की हिसाब ता अरबी की तरानी थोई सुबा जिल हिज्जा की थानी अमसुंग मसिगी जिल हिज्जा की थासिदा अल्लाह तबारक व तआला ना तोंगान बा अचौबा अमल कया थंबीरी अमसुंग मसिगी थासिगी मतिंग मगुनसु यामना चावी थासिगी अहानबा नुमित तरानीगी मतंगदा अल्लाह की रसूल सल्लल्लाहु अलैहि वसल्लम ना हाबिरम्मी इबादत तौबदा अल्लाह ने ख्वाइदगी हेन्ना पाम्बा नुमिति जिल हिज्जा की अहानबा नुमित तरानी असिनी मसिगी नुमितसिंग असिदा नोंग मरोजा हेनबगी सवाब अतोप मतमदा चही मरोजा हेनबगा मानगनी अमसुंग अहिंग अमा इबादत तौबगी सवाबना शबे कदर द इबादत तौबगा मानई नसी तिरमिजी शरीफ अमसुंग इब्ने माजा मदी मिशकार शरीफ ता याव हदीसनी मखाताना आरफा नुमित की मतंग दसु अल्लाह की नबी ना हाबिरम्मी आरफा नुमित अबदी जिल हिज्जा था सिगी मापन निपानबा नुमित अदुनी मतंग सिदा अल्लाह की नबी ना हाबिरम्मी अइना अल्लाह ताला दा था जई मदुदी जिल हिज्जा की मापन निपानबा आरफा नुमित रोजा हेलबदी हौ घरबा चही अमा अमसुंग लाकदबा चही अमगी गुनासिंग कोपीगनी हदीस असी तिरमिजी शरीफ इब्ने माजा अनिमक्ता यावरिबनी अदुम वैनमग हज तौरिबा मी सिंगी दमक्तदी नमित असिदा रोजा हेनबदगी थिंगबिरम्मी मिशकार शरीफ ता यावबनी हदीस असिना मरमदी हज तौरिबा मी सिंगी दमक्तदी अरफा नुमिसिदा यामना मरुवैना दुआ तौबा अतई इबादत तौबा कब्जबा लाउजबा यामना दरकार होय अरफात की मैदान दा लैरगा लोइनना नमित हेक चंगबगा मुजदलफादा चटकदोरिबनी असुमना यामना चिनबा मतम होय हाजी सिंगिदमक्ता अदुना हाजिगी चलिबा थबसिंग अदु मदुदा मपुंग फाना पांगथोपा ngamnaba madugidamक्ता नफल रोजा हेनबा असिदगिसु थिंगबिरमनिबनी अदुगा था असिगी निपानी पानबदगी तरानी थोई फाउबा नुमित मंगानी असिदना पृथ्वी मसा पुनमक्तगी लाकपा हज यात्रिकसिंगना मक्का शरीफता हजगी थबकसिंग पांगथोकलिबनी था असिगी मापनदगी हाइबा अरफा नुमितकी मापनदगी तराहुमदोइगी असर फाउबा नुमित मंगानी असिगी फरज नमाज मतुंग खुदिंगमक्की मतुंगदा नुपासिंगना लाउना अमसुंग नुपीसिंगना तुमिन्ना अमुक्तंग अल्लाहु अकबर ला इलाहा इल्लल्लाह अल्लाहु अकबर वलिल्लाहिल हम्द हाइबा मसि वाजिबनी मसिबु तकबीर तशरीक हैना कौई था असिगी तरानी पानबदा ईदुल अज़हा की नमाज ईदगा नत्रगा मस्जिद सिंगदा पांगथोई अमसुंग नुमित असिदा ईद की नमाज सोलबा मतुंगदगी हौरगा मथंगी नुमित निनी फाउबा पांगल लैबा हाइबदी कुर्बानीगी तमक्ता वाजिब ओइनबगी सिलेबस अमा थंबीरिबा अदु यौना माल चांग लैबा हाइबदी मसागी तंगाई फदना सिजनरिबा पोचै युम कई फिरोन असिना चिंगबसी नत्तबदा सना चांदी ओइना रुपा पैसा ओइना नत्रगा अहेनबा पोचै अमसुंग सिजनदबा फिरोल ओइना गाड़ी ओइना अहेनबा सिजनरिबा तोंगनरिबा गाड़ी नत्तबा असुमाइना लम ओइना दुकान ओइना लैबा मियोइसिंग मखोइसिंग अदु दा लैरिबा रुपा पैसा सिंग अदुना चांदी तोला यांखेनी थोई बखाई ममल हाइबदी चौराकना रुपा लिसिंग हुमफोमदोइगुंबा ताबनी मधु यौना लैबा मीसिंगदो मधुबु पांगल लैबा मियाना कौई मखोइसिंग अदुई मथक्ता कुर्बानी तौबसी वाजिबनी कुर्बानी की थाक यामना वांगी खुदम मोइना अल्लाह की रसूल सल्लल्लाहु अलैहि वसल्लम ने हाबिरम्मी कुर्बानी की नुमित सिंगदा कुर्बानी की सा लेनबदगी हेन्ना अल्लाह ना पांबा अमल अमता लैते अमसुंग सा अदुगी ईना लैबाकता ताद्रिंगैदा अल्लाह ना कबूल तौबी मरम असिना
ꯍꯣ ꯃꯤꯑꯣꯏꯕ ꯁꯥ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯀꯨꯔꯕꯥꯅꯤ ꯇꯧ ꯃꯁꯤꯒꯤ ꯍꯗꯤꯁ ꯑꯁꯤꯁꯨ ꯇꯤꯔꯃꯤꯖꯤ ꯁꯔꯤꯐ ꯑꯃꯁꯨꯡ ꯏꯕꯅꯦ ꯃꯥꯖꯥ ꯑꯃꯗꯤ ꯃꯤꯁꯀꯥꯠ ꯁꯔꯤꯐꯇ ꯌꯥꯎꯔꯤꯕꯅꯤ ꯁꯍꯥꯕꯤꯁꯤꯡꯒꯤ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯁꯤ ꯅꯈꯣꯏꯒꯤ ꯅꯄꯥ ꯏꯕꯨꯡꯉꯣ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯁꯨꯟꯅꯠꯅꯤ ꯁꯍꯥꯕꯤꯁꯤꯡꯅ ꯑꯃꯨꯛ ꯍꯪꯉꯤ ꯑꯣ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯐꯪꯒꯅꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯛꯄꯤꯈꯤ ꯁꯥ ꯑꯗꯨꯒꯤ ꯃꯇꯨ ꯑꯃꯃꯝꯒꯤ ꯃꯍꯨꯠꯇ ꯅꯦꯀꯤ ꯑꯃꯃꯝ ꯐꯪꯒꯅꯤ ꯏꯕꯅꯦ ꯃꯥꯖꯥ ꯃꯤꯁꯀꯥꯠ ꯁꯔꯤꯐ ꯇ ꯌꯥꯎꯔꯤꯕ ꯍꯗꯤꯁꯅꯤ ꯃꯁꯤꯁꯨ ꯀꯨꯔꯕꯥꯅꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯔꯥꯟꯕ ꯆꯠꯅꯕꯤ ꯈꯔ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯁꯤꯁꯨ ꯆꯨꯝꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯗꯁꯨ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯈꯔꯗꯨ ꯊꯝꯖꯔꯤ ꯑꯍꯥꯟꯕꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯍꯥꯏꯅꯩ ꯃꯗꯨꯗꯤ ꯃꯁꯥꯒꯤ ꯑꯀꯤꯀꯥ ꯇꯧꯗ꯭ꯔꯤꯕ ꯃꯤꯁꯤꯡꯅ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯑꯀꯤꯀꯥ ꯑꯃꯁꯨꯡ ꯀꯨꯔꯕꯥꯅꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯑꯀꯤꯀꯥ ꯇꯣꯉꯥꯟꯕ ꯑꯃꯜꯅꯤ ꯉꯝꯃꯒ ꯇꯧ ꯉꯝꯗ꯭ꯔꯒ ꯇꯣꯛꯎ ꯋꯥꯖꯤꯕ ꯅꯠꯇꯦ ꯑꯣꯔ ꯁꯨꯟꯅꯠ ꯑꯣꯏꯔꯤꯕꯗꯨꯁꯨ ꯑꯉꯥꯡꯗꯨ ꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅꯤ ꯑꯗꯨ ꯍꯦꯟꯗꯣꯛꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯁꯨꯟꯅꯠꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯀꯤꯀꯥ ꯇꯧꯕꯁꯦ ꯖꯔꯨꯔꯤ ꯅꯠꯇꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯀꯨꯔꯕꯥꯅꯤꯗꯤ ꯄꯥꯡꯒꯜ ꯂꯩꯕ ꯃꯤꯁꯤꯡꯗ ꯋꯥꯖꯤꯕꯅꯤ ꯍꯥꯏꯕ ꯃꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯔꯥꯟꯕ ꯆꯠꯅꯕꯤ ꯑꯃꯅ ꯑꯀꯤꯀꯥꯒꯤ ꯁꯥꯗꯨ ꯃꯩ ꯊꯥꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒ ꯉꯧꯕ ꯌꯥꯗꯦ ꯍꯥꯏꯅꯩ ꯃꯁꯤꯁꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯑꯃꯗ ꯑꯀꯤꯀꯥ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯁꯥꯂꯦ ꯁꯋꯥꯕꯀꯤꯗꯃꯛꯇ ꯁꯤꯌꯥꯔ ꯍꯥꯞꯄ ꯌꯥꯗꯦ ꯍꯥꯏꯅꯩ ꯃꯁꯤꯁꯨ ꯑꯔꯥꯟꯕꯅꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯗꯨꯗ ꯀꯅꯥꯒꯨꯝꯕꯒꯤ ꯑꯉꯥꯡꯒꯤꯗꯃꯛꯇ ꯑꯀꯤꯀꯥꯒꯤ ꯍꯥꯞꯄꯦ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯏꯁꯥꯂꯦ ꯁꯋꯥꯕꯀꯤ ꯑꯣꯏꯅ ꯁꯤꯌꯥꯔ ꯑꯃ ꯌꯥꯎꯔꯦ ꯑꯅꯤ ꯌꯥꯎꯔꯦ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯥꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯅꯩ ꯃꯁꯤꯁꯨ ꯑꯔꯥꯟꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯥꯗ ꯀꯨꯔꯕꯥꯅꯤ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯄꯥ ꯃꯃꯥꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯁꯤꯡꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕꯤꯕ ꯌꯥꯎꯏ ꯃꯁꯤꯁꯨ ꯑꯔꯥꯟꯕꯅꯤ ꯃꯁꯥꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯗꯕꯒꯤꯗꯃꯛꯇ ꯒꯨꯅꯥꯍꯒꯥꯔ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛ ꯂꯩꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯁꯥꯒꯤ ꯀꯨꯔꯕꯥꯅꯤ ꯇꯉꯥꯏ ꯐꯗꯅ ꯌꯥꯎꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯦꯟꯕꯗ ꯉꯝꯂꯒꯅ ꯀꯅꯥꯒꯨꯝꯕꯒꯤ ꯍꯥꯞꯄꯤꯕ ꯇꯧꯕꯤꯕ ꯌꯥꯏ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯁꯥꯒꯤ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕ ꯀꯨꯔꯕꯥꯅꯤ ꯑꯗꯨꯅ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄꯁꯤꯡꯒꯤꯗꯃꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯑꯗꯨꯗꯤ ꯐꯩ ꯁꯋꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕꯕꯨ ꯃꯁꯥꯒꯤ ꯋꯥꯖꯤꯕ ꯊꯥꯗꯣꯛꯄꯒꯤ ꯒꯨꯅꯥꯍꯒꯥꯔ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯨꯔꯕꯥꯅꯤ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕ ꯃꯤ ꯑꯃꯅ ꯑꯩꯒꯤꯗꯤ ꯍꯀꯨꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯤꯡꯗ ꯑꯣꯜꯂꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯨꯔꯕꯥꯅꯤ ꯑꯃꯃꯝ ꯌꯥꯎꯕ ꯇꯧꯕ ꯌꯥꯎꯏ ꯃꯁꯤꯁꯨ ꯂꯥꯜꯂꯤ ꯄꯩꯁꯥ ꯄꯨꯊꯣꯛꯏꯕ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯊꯛꯇ ꯀꯨꯔꯕꯥꯅꯤ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯁꯥꯒꯤ ꯀꯨꯔꯕꯥꯅꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕꯗꯨꯗꯤ ꯉꯝꯃꯒ ꯇꯧꯒꯗꯕꯅꯤ ꯉꯝꯗ꯭ꯔꯒ ꯇꯣꯛꯀꯗꯕꯅꯤ ꯃꯁꯥꯒꯤ ꯀꯨꯔꯕꯥꯅꯤ ꯊꯥꯗꯣꯛꯂꯒ ꯃꯤꯒꯤ ꯇꯧꯕꯤꯔꯤꯕ ꯑꯗꯣ ꯃꯗꯨꯅ ꯃꯥꯒꯤ ꯋꯥꯖꯤꯕꯇꯣ ꯀꯣꯛꯄ ꯌꯥꯔꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯔꯕꯥꯅꯤ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕ ꯃꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯨꯔꯕꯥꯅꯤ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯃꯁꯤꯗꯁꯨ ꯌꯥꯝꯅ ꯂꯥꯟꯕ ꯌꯥꯎꯔꯤ ꯀꯅꯥꯒꯨꯝꯕ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯅꯩ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯀꯨꯝ ꯇꯧꯈ꯭ꯔꯦ ꯀꯨꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯁꯔꯨꯛ ꯑꯃ ꯌꯥꯎꯕꯤꯔꯦ ꯁꯨꯃꯥꯏꯅ ꯆꯍꯤ ꯑꯣꯜꯂꯒ ꯑꯇꯣꯞꯄꯒꯤ ꯃꯤꯡꯗ ꯏꯃꯨꯡ ꯑꯃꯒꯤ ꯌꯨꯝꯕꯨꯗꯨꯅ ꯁꯤꯜꯂꯒ ꯇꯧꯕ ꯌꯥꯎꯔꯤ ꯃꯁꯤꯁꯨ ꯂꯥꯜꯂꯤ ꯄꯩꯁꯥ ꯄꯨꯊꯣꯛꯏꯕ ꯌꯨꯝꯕꯨ ꯃꯍꯥꯛꯉꯣꯟꯗꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯀꯨꯔꯕꯥꯅꯤ ꯇꯣꯛꯊꯣꯛꯂꯒ ꯑꯇꯣꯞꯄꯁꯤꯡ ꯌꯥꯎꯕꯤꯕꯁꯦ ꯃꯁꯤꯁꯨ ꯂꯥꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯨꯔꯕꯥꯅꯤ ꯋꯥꯖꯤꯕ ꯑꯣꯏꯕꯗꯨ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯒꯨꯅꯥꯍꯒꯥꯔ ꯑꯣꯏꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯁꯥꯂꯦ ꯁꯋꯥꯕꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯨꯔꯕꯥꯅꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ
ꯀꯨꯔꯕꯥꯅꯤꯒꯤ ꯁꯤꯌꯥꯔ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯍꯥꯃꯦꯡ ꯑꯃꯗ ꯃꯤ ꯀꯌꯥ ꯀꯌꯥꯒꯤ ꯗꯃꯛꯇ ꯏꯁꯥꯂꯦ ꯁꯋꯥꯕ ꯇꯧꯕꯁꯨ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯇꯥꯡ ꯑꯃꯗ ꯗꯨꯝꯕ ꯑꯅꯤ ꯂꯦꯜꯂꯤ, ꯑꯃ ꯂꯦꯜꯂ ꯃꯇꯨꯡꯗ ꯗꯨꯋꯥ ꯇꯧꯏ, ꯌꯥ ꯑꯜꯂꯥꯍ ꯃꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯤ, ꯃꯁꯤꯕꯨ ꯀꯕꯨꯜ ꯇꯧꯕꯤꯌꯨ ꯍꯥꯏꯅ꯫ ꯑꯅꯤꯁꯨꯕꯗꯨ ꯑꯃꯨꯛ ꯂꯦꯜꯂ ꯃꯇꯨꯡꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯑꯜꯂꯥꯍ ꯃꯁꯤ ꯑꯩꯒꯤ ꯎꯝꯃꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯅꯤ, ꯃꯁꯤꯕꯨ ꯀꯕꯨꯜ ꯇꯧꯕꯤꯌꯨ ꯍꯥꯏꯅ꯫ ꯇꯣ ꯗꯨꯝꯕ ꯑꯃꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯃꯍꯥꯛꯀꯤ ꯎꯝꯃꯠꯀꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯂꯥꯛ ꯀꯌꯥꯒꯤ ꯅꯤꯌꯠ ꯇꯧꯔꯒ ꯀꯨꯔꯕꯥꯟ ꯇꯧꯕꯤꯔꯤꯕꯅꯦꯕ, ꯑꯗꯨ ꯌꯥꯏꯑꯕꯀꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯏꯁꯥꯂꯦ ꯁꯋꯥꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯥꯃꯦꯡ ꯑꯃꯃꯝ ꯅꯠꯇ꯭ꯔꯒ ꯁꯤꯌꯥꯔ ꯑꯃꯃꯝ ꯌꯥꯎꯕ ꯉꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯁꯤꯌꯥꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯥꯃꯦꯡ ꯑꯃ ꯀꯨꯔꯕꯥꯅꯤ ꯇꯧꯕꯗ ꯃꯗꯨꯒꯤ ꯁꯋꯥꯕꯇꯨ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝꯗ ꯑꯩꯅ ꯌꯧꯍꯟꯅꯤꯡꯕ ꯃꯤꯁꯤꯡꯗꯨꯒꯤ ꯅꯤꯌꯠ ꯇꯧꯔꯒ ꯇꯧꯕꯗ ꯑꯜꯂꯥꯍꯅ ꯌꯧꯍꯟꯕꯤꯒꯅꯤ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ꯫ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯨꯔꯕꯥꯅꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯥꯂꯤꯝꯁꯤꯡꯗ ꯍꯪꯉꯒ ꯑꯆꯨꯝꯕ ꯅꯤꯌꯣꯝꯗ ꯀꯨꯔꯕꯥꯅꯤ ꯇꯧꯅꯕ ꯑꯃꯁꯨꯡ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯌꯦꯟꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕ ꯁꯥ ꯑꯃꯗ ꯁꯥ ꯌꯦꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯝ ꯁꯝꯗ ꯌꯦꯟꯕ ꯅꯠꯇ꯭ꯔꯒ ꯃꯄꯩ ꯍꯦꯛꯇ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯟꯕ ꯌꯥꯎꯏ, ꯃꯁꯤꯁꯨ ꯂꯥꯜꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯤꯌꯥꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯆꯞ ꯆꯥꯅ ꯁꯦꯔ ꯐꯂꯥꯗ ꯑꯣꯜꯂꯒ ꯌꯦꯟꯅꯒꯗꯕꯅꯤ꯫ ꯁꯔꯨꯅ ꯇꯣꯉꯥꯟ ꯑꯣꯟꯒꯅꯤ, ꯃꯇꯣꯡꯅ ꯇꯣꯉꯥꯟ ꯑꯣꯟꯒꯅꯤ, ꯃꯃꯦꯡ ꯃꯀꯣꯛ ꯑꯣꯏꯔꯣ ꯃꯗꯨ ꯇꯣꯉꯥꯟ ꯑꯣꯟꯒꯅꯤ, ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛꯇꯨ ꯑꯣꯜꯂꯒ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯁꯔꯨꯁꯨ ꯃꯇꯣꯡꯁꯨ ꯃꯃꯦꯡ ꯃꯀꯣꯛꯁꯨ ꯂꯣꯏꯅ ꯌꯥꯟꯁꯟꯅꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯔ ꯐꯂꯥꯗ ꯑꯣꯜꯂꯒ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯟꯕ ꯃꯇꯝꯗ ꯁꯔꯨꯁꯨ ꯌꯥꯎꯍꯟꯕ ꯑꯃꯁꯨꯡ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛ ꯁꯨꯅ ꯌꯥꯎꯍꯜꯂꯒ ꯑꯣꯜꯂꯕꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯃꯅ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯃꯎꯟ ꯅꯠꯇ꯭ꯔꯒ ꯃꯊꯤꯕꯣꯡꯅꯆꯤꯡꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯗꯀꯥ ꯑꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯑꯗꯨ ꯌꯣꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯌꯣꯟꯕꯒꯤ ꯃꯃꯜꯗꯨ ꯃꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯁꯥꯅ ꯁꯤꯖꯤꯟꯅꯕ ꯆꯥꯕ ꯊꯛꯄ ꯌꯥꯗꯦ, ꯃꯗꯨ ꯁꯗꯀꯥ ꯇꯧꯒꯗꯕꯅꯤ, ꯁꯗꯀꯥ ꯄꯤꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯗꯨ ꯂꯩꯕꯗ ꯆꯤꯡꯉꯒ ꯄꯨꯔꯛꯄꯗ ꯌꯥꯎꯔꯛꯄ ꯊꯧꯔꯤꯗꯨ ꯃꯗꯨꯁꯨ ꯁꯗꯀꯥ ꯇꯧꯒꯗꯕꯅꯤ, ꯀꯅꯥꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔꯕ ꯑꯃꯗ ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯀꯨꯔꯕꯥꯅꯤꯗꯨꯒꯤ ꯁꯤꯌꯥꯔꯗ ꯌꯥꯎꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯍꯦꯛꯇ ꯊꯧꯔꯤꯗꯨ ꯑꯣꯏꯁꯟꯕ ꯑꯗꯨ ꯌꯥꯔꯣꯏ꯫ ꯄꯤꯛꯂ ꯄꯤꯛꯂꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁꯔꯤꯌꯠ ꯑꯁꯤꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯂꯣꯏꯅ ꯐꯖꯅ ꯇꯥꯛꯄꯤꯔꯒ ꯊꯝꯕꯤꯔꯝꯃꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯊꯕꯛ ꯑꯃꯐꯥꯎ ꯇꯧꯕ ꯌꯥꯗꯦ, ꯃꯤꯌꯥꯝꯒꯤ ꯆꯠꯅꯕꯤꯗ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯗꯦ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯟꯁꯤꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯀꯨꯔꯕꯥꯅꯤ ꯑꯇꯩ ꯑꯇꯩ ꯑꯁꯤꯅꯆꯤꯡꯕ ꯑꯃꯥꯜꯁꯤꯡꯁꯨ ꯍꯪꯉꯒ ꯎꯂꯃꯥꯁꯤꯡꯗꯒꯤ ꯑꯆꯨꯝꯕ ꯅꯤꯌꯣꯝꯗꯨꯗ ꯑꯃꯜ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯕ ꯑꯣꯏꯁꯅꯨ꯫ ꯋꯥ ꯑꯈꯤꯔꯨ ꯗꯑꯋꯥꯅꯥ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍꯤ ꯔബ്ꯕꯤꯜ ꯑꯥꯂꯃꯤꯟ꯫